있지. 정우 공헌이. 레이실로. 인텔로. Sina khudam oirabani aduna pari puri dagi aikoi gi leijarak laba maitai he bai koi gi jai bai I sia kanana su thadat pa ngaboi kanana su manghan ngamo se ngasi gi sina laki bai cha sing sina bojai dagi si tana laga imai pen meam wari bai chai che mayam amna war bai pai mayam amna wari sida aikoi na kari gi ngai na ko uni haidana ngasi laga miang mi damakta wa ba su yaraga aikoi su karino manipur sida tauriba apa phata kanana cuma kanana lan ba hai bagi wakalo natraga su iri chasin se kari de soi dage kari da ngang dage soi bi aroi ai khoi su bojai da lai jar su assam da lai jar ba su any place da india gi manu da lai jar ba su iram dam jati sidi mang ba yaroi na thongna amaga loina nai khoi na ngasi lakwi ba sida ai khoi parliament sida lai bi ba natraga manipur praja lak ya sina hai ngai lai ta na thagat chari aduna ngasi gi lak lengbi ragli ba cha sing se loina na tung gi lakada ba kogi lan se thukna loi salaga icha sinsiga harau momon nokba sakdam do ke lairem ba laire bi ma gi mafam da ni jaga amuk tadi momon minok phangjage haidana koi ngasi si daitin khuram da nei cha singe punna daitin khuram jabani asia bidaba imam yana law se kanam ta tabi da base asam da leijara koina asam dagi koi gi sinau ipa mari imam mari oi bana moina law ba ka su tai adu ta ba koi moi da kaya mai ta ba khawi na ngasi sidi haktheng ana koi theng na bai do oire ima sing si tame moi gi awa ba kaya ahing tum da ba sa da ba kaya si kaya su koi na loina thangnare nangnare saknare koi se haktheng ana phangna du thangnare adu da nungai badi hana lakwa nungai baga hajik lakwa manungai ga khak ina ba lai awa bana na da ta aba ko bani na nungai da be su se kha he na hele handa bisna khoina lak ko sida akoina hainingidi manipuri chinaw igi mari ba mari mayam sida hakuna shanti oina pupira ba haina koi so singi samda akoi kaya da kuromaga sulae shanti se kaya am ko handiro aduga akoi su imagi lamdam ipagi lamdam shanti uraga asam da leba koi shanti uraga ni haibase ai sogi kaya da ai kuromaga lakjai ko asi haiga chinaw meyam kamdagi ai o heise haiga ai tension jarage ko akoi lang le basi ai khojai dagi lakoni ai isama khojai gi district ki oina ai president ni pujari ai gi imingna Brahmachari mayum Patmavati Sharma kawi mafam asida lakpache ngasiga numit humni sure ngarang dagi akoina tor satuna mafam khudingda angamba khara khoina mateng piduna jamnamak ngamdraga su alaiba kharatang oina akoina mathang akoina mateng khara piduna lai ngasi thariba numila sida ima kaithen lairembi asigi ima singchina akoibu okpiduna akoibu harau momo nokpiduna akoibu harau kayamna mafam asida akoibu puthanbirei adun maram maduna akoigi di karisu hainingai lete ngasi lanfam anigi oiriba nungaitaba sakdam asigi damakta akoina mafam asida I mari gi khumuli duna kai lakjabani aduna mafam asida taunariba lanfam ani asibu dangna losanbinaba haiduna ibithau ibien thaugi mafamda akoi khongni jari